ai Tomthine letter si pire haina Mary nangai bu saugonuko adubu pukning da leiriba thamoi ge bawarana sa phongdok na ba nangna tanja bibide adubu letter si gi mateng lauduna phongdok chari nungsiba kari no khangdri baine ai gi misina nupi matabu hanning ning lude nungsiba su faude adubu nanguruba mikupta isada kari no khangdaba hiulama fole nangi Misumbi Minok aduna ai bungawale taseng nairabada ai nangbu nungsi aibu ikaiba khangdabane haibiganu Mary I really love you pakhumda yangwana ngaijeri nahaki Tomthin chena dugi aroibada aigisu wali aigisu khara hauge oi sekpi aisu nangbu thamoi sengna tasengna nungsi nang yadabaga yaroi ko sekpi aina hairi ngai sida yajau natradi nang nupa phangjaroi loisilage naki future husband Mr. Honeyjohn meda chithi du paba loirakpada masigi yongse miyamnu sitene khangniba adachan nang imungda ising glass amta puthorauba hoiche asi airaga chansu changkre meda Mary don sinduna ado Mary nang datom tin nungsi aisa yarodana Mary asing baine datom tin se masak su faje aduga paisa su ita ai hauze aduga magi wakhal ga leiteda ai yabangam loi aduga iti mapuksi magi yumpalaroi kaino ita nang ngawraba nang magi chara ma fauba chaningai leitaba ina karam na maga nungsinagane ai dugumagi wakal khanbe ade ita yarse singju dum chase hoiba ado ita yareba aingwanda adugumagi wakal leite hoise yarse aine sunghai haizaroi yaraba yare asumna numit adusu hokre yai chenba imungdon sinduna manama amukta thola une ho tare kai hagi mai tamo sida mukta phomse hoise is phamdradi yada badawna ho da phamneba kaidarage ba haima kaisu tawdine aduda nachanse lohongnaba noya songi nupa mayungi miga tana bogona waibanine matamse aidi ai thokpa pamde hoine adubudi laine aduda moigi mungna hauji fauba tumina laisin base asidane aina koka thokri base manama nangsi nupi amoy bada matik chade nangnon sinduna haujin basu yaidana moina hana haudolam labanina hoi moi tamona haibada ai loina tawzarage fare ai taba mukta chathogi hoi adu moi tamo okay mayamda amata leiroba manangna okay pambasidi hoi halakpada leirage ya chen basu chatkre sakhi safadada asam famlaga mangli kanade ai wari haujindaba yade phongdoktana thamba nungsiba si magule hainei adubu madugi awabadi losinduna thamliba thamoi adugi mapu adutana awaba khangani tasengna wai habasu yade nungai habasu ngamda onthokna diwareda thamoi manadi tattani sili phongdokla haina adubu chimbalasina amuk thingzili mani thoiba resmabu nungsije kuire mana khanjarakpa adubu phongdokpadi ngamjade hoi masu khangi resmana tomthinbu nungsi aiba madumakna thamoigi oiba waran asi phongdokpa ngamdabani adubu tomthinna resmabudi nungside marup amadagi henna khande Tomthin phamung aduda longna hiptuna lei momon noktuna wakal mayam ama khali karigino Mary aina nangbu asuk nungsiriba nungsiba masak khangdriba isa
Nangi Misumbi Minok aduna ibu pungsum sumbiri ngaure ai tasengna nangwanda ngaure monga daba natawaduna wa kaya ngandaba nangna ise pungsum hek sumkre ai kari hairaga nafamda ina nangbu kayam nungsi yabase ai ayu thokpa ngamde adubu tasengna ai nangbu thamoi sengna nungsi mana sum wakal kanna onbada magi phone aduda namsenbadagi phone adu isai ama lai tanja chanaba isai haibaduni tomthin ikhang khangna phone adu taplawi aduga isai adu munna muktai nangi adu gumba minok tudani aina tumdana mangliba nangi adu gumba natawdudani aina wakal irang hawaliba ngawhale nangna nungsibi chakhale aigi thamoise oh nungsibi asum isai adu tana tomthin nokthorei office hour loireduna resma mayamda chatke haina thoklai adubu ngasidi magi gari adu purakte resma waiting set aduda gari ngairi tanja aduda I-20 ama magi manakta fatkhami mani thoiba helmet adu lauthorai resma aima aidi kanano na khaline yam thajadiye nangdi kaida chaliba aido thaba ma chalubane nang ubaduda changlakpane ado nang gari puraktraba aigi gari do yadrena ngasai WhatsApp ta thanamle ho fare adudi law ai thimbiram lage yarni as call out he resma su kaisum ta khanda hoi haiduna harau gari do da kakhatli mani thoibadi harau bana loikre mana nungsizabi amana magi manakta famduna wari gi sanaba aduda loire madi masa adu tumdana mangmangkre masa si malang panambada itaw-tawi lepalaita tharakpana resma hoigi yumyaure yawaningdabana tapna thawbani adubu yauraga leiramle resma gari dagi kumtharaga mani thoiba adudi ayamu lehorage ko hoi adudi ai chale ko hoi resma gate adu hanglaga mayumda changkre mani thoba manda nungaina gari adu thauduna chakre namidangi matamni ranbir amadi tomthin TV yengli gita su chak tokpaga thaba ingkhang loisinba loiraduna mapa machagi manakta changlai masu safa aduda famtharai TV adu asumyang lambadagi gita mapureba don sinduna moi pabwa aikhoi se sumaina sum tumina laisin jairo khaidorogi mama nangba karinu nangna tumina laisin baisa as gyanta jakidre moi pabung simako ai naidi luhongbugi ofam dune haima adudi nupi noina phajana honarodana hoiba adudayo aina fanaba loina singe tomthin famlambadagi fuk agotuna ima oirodaba thabakta matamangan gano madu ai yaba ngamloi karigi oirodori bano nama aina silibase nangi phatanabara hoi chume imana machagi phatanaba kaisu siloyaba aisu kange ima marup amagi mariase ai thadaba pamde adugi ma nachaigisu aningba pambaleje asiairaga magi kada chanki gita sauna lewi samdana mama macha makoi umdu chak chana badari janna mama bu chak inbiri mama se mama how bra hawe mama chichi na thongni ne akoi chichi se chang injang thong bayam hai ko hai icha suaida ado mama
simatanga chaoba. Yare. Ai chaningdre. Mama, simatanga chauba. Asiairaga mama da chagadu insili. Yare, ada mama, aisu chaglame, charuki ko. Hoi. Janga Meriga su chakre. Loiraduna thabak loisinba loiraga tumba changkre. Numidangi pung baro tarakpa duwaida. Thong adu kanna thong dong tilai. Oi, tuango. Kana lege, tuang sango. Ang diba? Kok turage. Hey, kana amtaga kumdine. Fay, tuang aje loina tugairage. Mary haugalagtuna thong adu hanglai. Ibohal yamna sauna. Yumasida mi ama changlagtri hardi. Thong ase hanglaga thamba kaidogi ha. Noi career road athu di chalino. Kaino bana haidubo. Matam se thenglabanina baba so lagmandrabaduda thong silon bane. Aisu ngaya uitharure. Kare. Yumasida aya electric habase khangdraga nangna tumline ba. Oh. Nang yamna tumninglaba natro. Aduwaida taramba chayamana Mary da kanba ori. Mary kabladuna. Baba nai. Kaino baba na taridubo. Nai baba nai. Nang yam tumning dai ne ha. Nang tumning godana. Baba itumari. Ayoma nai baba ai lanjari. Nai baba. Pubiganu nai baba. Ayoma ai lanjari baba. Ai lanjari. Jan machina kapagi makol tabada golai. Aduga kabladuna mapagi makong adu golaga. Baba, chichida dumaina pubigano ba? Baba, chichida mai tobigano. Hey, talo. Asiairaga chanda mufrei. Mary manau pibu golaga. Chan, baba chanda dumaina pubigano. Na chalanjari baba. Hayo ma, nai baba, nai, hayo, nai baba, pubigano baba, hai lanjari baba, hai lale baba. Famunga duda yataduna leiribi achaubidu kapladuna wangangba ngamdaba heri. Moi pabo, adun noi chada taubigano. Chani bu pubigano. Mai babo chabu pubigano. Matungura aina laktriba noga namda tumbera. Angaba Mr. Vasarna. Ay mai chawjang le se kente khanda Vasarna. Oi kapakana taring de nakonda taring de ne. Matung de ne. Chai myam charagi da Wari. Ay alakpad ay tumnamaba khangnidara. Ibohal phubayabak furamlaga famungda kakhatuna tumkhre. Janga Meriga du holaga kamine. Chiche nang sopra. Jan chiche sok dige. Chiche kaise tau dige. Chiche baba se am pate ko. Baba na chiche da kanna pubiye. Chiche nang nai ko nang naram ni chiche. Jan kap kono base. Chiche kaise tau dige. Se toba lo tumursi lo se. Astumna machin manaw aningdu pamungda kakhatuna tumkhre. Adubu Mary di tumbayada pena kapchari. Ba siam na pati ko. Hay botu tamti na po ba? Hay se sasan lang na po ba? Baba, nangyantaro ba? Nangyantaro.